Manipur People's Bill gi matangda khananaba Chief Minister Nongthomam Biren Center na kaurakle thubada New Delhi de chatuna bill asigi matangda khanaragani hairi. Manipur chengi mamal tangliba si athuba matamda government na yengsindrabadi akanba khongjang changsilagani haina nupi samas na akanba wapam tablakli. Social Welfare Department na Indira Gandhi National Old Age Pension Scheme, Disability Pension Scheme amadi Widow Pension Scheme ki beneficiaries singi lupa 48 henbagi senfam thadokre. Akoibagi fibam kannabagi pandam da Imphal West ki Eco Club School chamaga putraga mangada District Implementation and Monitoring Committee Imphal West na lupa lishing mangagi check sing kusinagre. Standard Robert School case ki achumba langlalang jail puthoknaba JC ki miyoi mapan na saba khongbuama ngasi Manipur ki governor unaduna memorandum disintre. Masung chahiya madi chechang sudaba helmet uptana gari thorpa sing traffic control police ki akanaba drive pangthoktuna yamlaba gari sing paganre. मैं मुकरम जरिए तो मेंग्रेस इम्पैक्ट न्यूज़ ने प्राइम टाइम मणिपुरी न्यूज़ बुलेटिन दाई खाइदम जेंता जिन हौजे पुंजा से फाव गेमर बफाव सिंह मैम द फिजरी Manipur People's Bill ki matang da khananaba center na Chief Minister Nongthomam Biren New Delhi da laknaba khangalakle athuba da Chief Minister New Delhi da chatlagani hairi. Wafamasi ngasi Kanchipur da leiba BJP Manipur Pradesh ki office da Chief Minister yauna pangtokhiba pau ki mifam amada paumi sing na hangba wahang ki pau kumpiraduna Chief Minister na phongdorkhibani. Pau ki mifam da Chief Minister Paugi mifamadu Center da Prime Minister Narendra Modi na luchingba NDA laingak na anishuba tamgi oina laingak pairakpa numit chamani surakpada Chief Minister Nongthomam Biren amadi BJP Manipur Pradesh na nungaiba phongdoki loina na numit chamani sida Prime Minister Narendra Modi na luchingba laingak na pangthokhiba amadi pangthoknaba pandam thamba project sing Chief Minister na nauhongna na ningsingki 2014 dagina hujik phawbagi manungsida north east thadar iba development gi senfam local iba development gi khongthang 2014 gi mamang da leramba sathina gulf of different kenagre north east sina hana ikhoi si amna isolate oine khalamba ikhoi si tonga na thoi bidrawane khalamba dunga si di moina north east pu thiba lakpa tuguma honorable prime minister Narendra Modi ji ki makhada 100 days surukpagi achobe achievement mayam praja gi damra tawriba mayam article 370 lokthok rakanda flag ani constitution ani lerambado bharat ki amatu oiba one nation theory da punjalapa maduge harauba sugumba development si taunaba change langnaba honaba support obira parliament lok sabha amadi rajya sabha ani makta leiriba parliament ki mentarian sing aduga minister punamak aduga party gi karikata punamak aikhoi gi site gi ikai khamda utpam li thagatsabu phongduk Joint Committee of Inner Line Permit System JCLPS ki chahiyamagi oina nauna thau punabagi dama khallaba miyoi singda fam sinabagi thoram tidim lambi da leiba JCLPS ki office da pangthokrai ngasidagi hauduna YK Thirena JCLPS convener oina thau puragani JCLPS na sindana pangthokiba thoramadda JCLPS ki hanagi convener Yunamcha Dilip Kumar na hai status the NRC update ki mathakta lamdamasi da leiriba indigenous loop sing Chanba Register of Indigenous Inhabitant haiba aikhoina semjaba register ama maintain tauba matautai masina trabadi status da mito miancha gi isuna achauba akaiba ama pirakpa yabagi fibam da leiri Manipur State Cabinet na population sembagi ayaba piri haiba laikre ngasi fawbada lainga ki maikaidagi document pirakpa amadi paw forpa laite masigi mathakta NRC gi thabak hauragani haiba laikre hauji fawda authenticate document amata piba laitri hairi Government na sigumba bill si SNP dringaida Oji Chang Iba Mito Mian Sasing si Sangakpada Kari Mathau Tagadagi Hyber Chingatu Kangan Nabagi the Mukta regulation Namatu Badaikoi Shemakanda publicly Ekoi Miam da Lautuna Bagi Sushem Sazare Manipu Miamgi cooperation Yaudan Ecoina Mito Mian Sasing Suji Tenabanga Moy Marmaduna Manipu Miamna JCLP da cooperation to people and Manipur Miamna Tazabi Bugolena Ekoi the scenery but Todang Singa say my partner sanction of one of the Ekoyangamba Takta Honazagani
Manipurda chengi mamal tangliba si athuba matamda government na yengsindrabadi akanba khongjang changsilagani haina phongdokre wafamasi ngasi lamfel sanakaitel da laiba All Manipur Women Social Reformation and Development Samas Napi Samas ki office ta pangthopa paumi singa unabam daluba sigi president TH Ramani laimana phongdorke bane paumi singa unaba da Ramani na hai lamdamasida chengi mamal tanglaba matamasida BJP lengagasina tuminna laishinba si laibak thibani Prime Minister Narendra Modi na chana thaknaba potlam sing hongna fanghangani haina miyam da thazaba pikiba du miyam da utchaibaga chapmanare haina penthab phongdoke Guangi ba siyangi mamanja thuna handan nambiu adu natragadi lamdama sida lairiba ima ibyan jin puno mangna aina ngasi haire ba loi tapiro mayam na wadana chiang ji kamai tawdage ima na haibado moina kayuma athui bom tamda yeng bira adi phai yeng da mayam lam puna mangna punna hongmina si ngasi gi sai tum ta ko aduna chiang mamanje lupa yang kai piri se athu ba tanda handan biu koi cha ba phangalu chuprasu ahong ba mamanda phamalo sigi damak ta ni ngasi ai khoina asi phammi Agriculture Department Command Area Development amadi Water Resource Management kada minor irrigation na chingba department kyan irrigation ga mari lainaba senthang kaya sizinaduna project kaya ama plan tawduna fagatlaba kari gidamak ikang thoklibano haina akomlup kangleipak na mari lainaba singda hanglaklei ngasilam felda laiba akomlup ki office ta paumi singa unabam daluba sigi secretary organization santa mangang na hai Prime Minister Krishi Sanchay Yojana gi makhada haukiba English aniga taraga taruk tagi hauraga chaliba chahi lishing aniga taraga mapan fawuda lupa lakh chahum gahum fuga mathoi Manipur gi oina lauthaki adubu laufam da ising yauhan biribra haina hangningai oiri mahakna makhata na hai chahi kun gi mamang dagi plan tawduna lakhiba project kaya nauna review tawduna matamga chana ribra haibadu yengsinba gi tangai fadaba laire haina lainga ke pukning chingsin ki January da faga da banga November da faga da nga do hoji ising je khu yong na leitab dagi nga je phadok ba hona rabni aduna government da koina akom lumna appeal tawningi di praja miyam gi site gi farmer miyam gi site gi kaino hai kanda akoi gi hoji leiba state ta implement tawraba irrigation ga mari leina ba project sing drought ka mari leina ba ising isau ga mari leina ba project sing je chap chana committee em sema kanda masi review tawraga karam fazana function tawdi tawde haibado thidok piraga state ki oiba ising gi oiba policy plan ama project ama program ama sembire kanda state ka chuna ba mongda haiba scheme sing je chathabiu haibe si akom loki mai kai degi thamjage Ministry of Rural Development Government of India na paikatpa National Social Assistance Program gi makhada Indira Gandhi National Old Age Pension Scheme Disability Pension Scheme amadi Widow Pension Scheme gi beneficiary lishing yang kai ga mangaga nifuga manga da pinaba lupa koti taret lakh kunga manga ga lishing marfuga taret ke senfam thadokre not EOC da labor social welfare department na Indira Gandhi National Old Age Pension Scheme gi beneficiary lishing nifuga mapan ga chamanga ga nifuga taret ki mamang chahi dagi panduna leiramba chahi amagi pension gi senfam gi saruk tagi tha taruk disability pension scheme gi beneficiary lishing mari ga chamaga sumna tareta tha taruk ki senfam loinana widow pension scheme gi makha da beneficiary chamapal ga marfutara ga mathoida tha tara ga nithoi gi senfam sing thadoki senfam thadok ga mari leinana department ki director oiriba ngangom utamna all age pension scheme gi oina beneficiary lishing manga ga chani ga khumfu taraga manga disability pension scheme gi oina beneficiary lishing amaga chamri ga kun ga taret amadi widow pension scheme gi oina beneficiary chama khumfu taraga humdoi gi account da asoiba kaya leibadagi paisa ka pa yadana leiri asoiba sing asi department website ta hapkalak lagani loinana Machamasu oibasing na department da laklaga pau found biduna semdok piyu haina pauzalakli director sin makata na hai disability pension scheme gi oina mamang chahigi tha taruki senfam thadokadabani wathoriba senfam loinana chahi asigi oina lakliba tha taruki senfam su athubada thadoklagani haina phongdokhi Center is sponsored over scheme asigi kanaba fangdaba Manipur All Age Pension Scheme gi kanaba fangadaba beneficiary singi senfam su district authority gi kuthang da kapkre scheme asigi su anoba beneficiary lishing kun khangat pa loire athuba matam da senfam sing kap naba thorang paikhalagani hairi
ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯥꯞꯄꯤꯕꯁꯤꯗꯁꯨ ꯆꯪꯗꯦꯅ ꯀꯝꯄ꯭ꯂꯦꯟ ꯈꯔ ꯂꯥꯛꯄ ꯌꯥꯔꯤ ꯄꯩꯁꯥ ꯆꯪꯗꯕꯒꯤ PFMSꯅ ꯔꯦꯀꯛꯅꯥꯏꯖ ꯇꯧꯗꯕꯒꯤ ꯌꯥꯝ ꯇꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯁꯤ ꯃꯥꯒꯤ ꯕꯦꯡ ꯄꯥꯁꯕꯨꯛꯇ ꯂꯩꯕ ꯑꯦꯀꯥꯎꯟꯁꯤꯒ ꯑꯥꯙꯥꯔꯗ ꯂꯩꯕ ꯃꯃꯤꯡꯁꯤꯒ ꯈꯖꯤꯛꯇꯪ ꯕꯅꯥꯟ ꯈꯦꯠꯅꯕꯒꯨꯝꯕ ꯑꯃꯗꯅ ꯌꯨꯝꯅꯥꯛꯁꯤ ꯇꯦꯟꯅ ꯏꯕ ꯑꯃꯗꯅ ꯁꯥꯡꯅ ꯏꯕ ꯑꯃꯗꯅ ꯑꯣꯡꯕꯤ ꯍꯥꯞꯆꯟꯕ ꯁꯤꯒꯨꯝꯕꯒꯤ ꯏꯁꯨꯁꯦ ꯍꯦꯛ ꯊꯣꯛꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯗꯤ ꯃꯁꯤꯒꯨꯝꯕ ꯑꯁꯣꯏꯕ ꯂꯩꯕꯁꯤ ꯌꯥꯔꯤꯈꯩ ꯊꯨꯅ ꯆꯨꯝꯊꯣꯛꯄꯤꯌꯨ ꯑꯥꯙꯥꯔꯗ ꯂꯩꯕ ꯃꯤꯡ ꯌꯨꯝꯅꯥꯛ ꯕꯦꯡ ꯄꯥꯁꯕꯨꯛꯇ ꯂꯩꯕ ꯃꯤꯡ ꯌꯨꯝꯅꯥꯛ ꯃꯁꯤ ꯆꯞ ꯃꯥꯟꯅꯍꯟꯕꯤꯌꯨ ꯑꯗ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅꯗꯤ ꯃꯁꯤꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯇꯧꯕꯒꯤ ꯃꯇꯝ ꯐꯪꯗꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯋꯥꯠꯄꯅꯤꯅ ꯑꯩꯈꯣꯏ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡꯅ ꯃꯁꯤ ꯆꯦꯛ ꯇꯧꯔꯒ ꯑꯊꯨꯕꯗ ꯁꯦꯝꯗꯣꯛꯄꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡ OBCꯗ creamy layer amasung non-creamy layer haina subcategory khaidokliba C, ST amadi SCda category khaidokhtaba maramna OBCda su subcategory khaidokloidabani haina KSC gi charolaman haidi OBCda subcategory khaidokpa C toktuna OBC haiba category da kanaba chap manana pigadabani haina taksilakli Imphal West District ke manung chana leiba Eco Club School chamug hufutara ga mga da District Implementations and Monitoring Committee Imphal West ki maikay dagi check sing kusinakray. Minister of Forests and Environment and Climate Change ki meeting makada Manipur Pollution Control Board na sponsor tawtuna kuyatong da leiba Imphal Journal Office ta pangtokiba tawram amada check sing ado kusinakibani. Tawram adu gamari leina na Manipur Pollution Control Board Imphal West ki scientist CKH Tomba na hai akoibagi fibam mangsulakliba si kannaba Prime Minister Narendra Modi gi meeting makada Minister of Forests and Environment and Climate Change na state government ka kusam naraga district pumbada Eco Club School semba loinana club singasigi mathau fagatnaba pandamda sel gi oiba mating pibani senfam asina school gi mahiroi singda u thanba loinana akoibagi fibam ngakna thambada makhoi gi oiba thaudang louhannaba pandam thamli haiki School singasida akoina plastic free school plastic college plastic free zone haina akoina lauthoknaba hairiba Eco Club ki membersing Eco Club isun sing amasung leiriba department parent department sing district kudumaki loinaba akoi loinaba thorang tawdun leire aduna akoina 2 October sigi mamang sida akoina plastic free school sing se ohenaba angang ama mi oibda oinaba honaba da sangiba labor care meyam do upami adu da care piragadi akoi phajana haubo ngamni koi meyam na khange ngasidi upami je pangtha thara kanda su masu kanade u pambi u thabadi lai u hon badudi lui aduna akoina angang ama woibadudi lai aduga mi ama woinaba madu care lobududi lubadona u pambi sisu akoina care lobam thoi akogi zone gi maikei dagi su handak lakliba date 13 sida ai school gi angang sing sida plastic bag ki mahutta koi carry bag sing se cloth amasung akogi newspaper na saduna yenthokpagi program ama pakshan akogi zone dungi makhada leiba school sing sida pangthok Department of Education Science Unit na sinduna nifuma thoirak suba state level student science seminar 2019 ngasi pangtokre. Seminar do periodic table of chemical elements impact on human welfare hai behiramda Imphal gi Gandhi Memorial Hall da pangtokibane. Jai khudingi pangtopugam National Council of Science Museum New Delhi gi meeting makada Manipur gi Department of Education ki Science Unit na sinduna seminar si pangtokpane. Seminar sida class 8 gi 10 forward da leiba mahiroi kaya na sarukya ki ahanbada district natraga zonal level da pangtoklaba matungda mahiroi taraga taret kangatuna ngasi state ki thakta amok pangtokpane. Loina state level gi thakta mokok tarpa mahiroi adu chahi asigi November 3 ta Guwahati da pangtokodriba National Level Science Seminar da Manipur ki bahut sinduna sarukya gani hairi. Imphal West District ki manung chana leiba Nilapadma Higher Secondary School amadi Lamdeng High School da desam gi team amana yengsin ba chatpada school sing asi award apa kyana pik thanduna leiramle haidi class 12 fawba leiba sekmai gi Nilapadma Higher Secondary School da oza gi award pa amadi Lamdeng High School da su oja amadi infrastructure kya gi award pa thengnar ke haina cherola ba khangalakli Imphal East District ki Kairao da leiba Kairao Marketing Junior High School ki fibam laingak na mityeng changbi dabana maram oiraga mutkiba yaba gi akiba leire school asigi watliba oja infrastructure sing mari leina ba authority na mityeng changbi duna menkhat piu haina Kairao Marketing ki miyam da laingak ki pukning chingsilakli all round development organization Kairao Marketing amadi Kairao Marketing Youth Club ki mihut sing na ngasi Kairao Marketing Junior High School ki Fibam yangsin ki loina na school asigi oza singa unaduna school gi award apa sing hangki tungda paumi singa unabama da all round development organization Kairao Marketing gi sympathizer ama oidiba MI Khan na hai school asigi ka hum seasonaba yadana leiri school asigi oza tragom doi leibagi manung da oza mapan na mahiroi sing takpi tambiri
loinana concern AI DI amadi ZEO gi report yaudana scholastic oza transfer posting tawri Chief Minister amadi Education Minister na maikai asom da lady school sing awat pa yengsin biu loinana local MLA amadi official sing na mahima sing tambaga mari leinana paikat liba thabak thoram da pukning changbiu achan miran naiba mawong da thabak paikat labadi laingak na miyam lei na laingak ki school fagat hansi mission gi wahan thok leiroi haina MI Khan na makata ki Education Department masda laibiri ba mayamna minority area da leijariba khungang asigi amat ngairaba kairaw makting junior high school asigi satra masing yamna lehanna ba organize salam the club na hona jagadori ba asida department gi maikai dagisu matam gi infrastructure gi fund masibo building ning khairi ba si mention binaba amadi matam ga sunaba khusu khulai sing high school as the pb dona tungi miron gi damakta school lasi tung koina sangna mutkidanaba hona biu haiba appeal so tong Lamian ba hizam irawatna khutlai paiduna manaba khunai amagidama khongjang changsalamba matung ihan hanbo ina Myanmar da thungkiba numit September taragamathoi English sing jamapal ga yangkhai buning sing bagi thauram CPI Kundrakpam Local Council Sinduna pangtokrai Imphal East District ki Kaibi mana chingdang ase pangtokiba thoramadu da laikhidraba Lamian ba irawat ki mitam amadi mahak maruoina loina ramba laikhidraba mioi sing ge photo da miyamna laikatune ikai kumna utki Thoramduda CPI ge National Executive Member Dr. M. Narana Fongokibada Tangdu Leita Draba Manipur ki Hauzik Oiriba Fiba Masida Irawat Kamba Luchingba Ama Yamnamak Mathau Tai Haiki British na palingi ningthaw na palingi mapu anigi awon anigi marakta lai rabaloni sinesigi punsi asi kom na bohnar kugi lamjing lamta amasung padugi damakta andaronda chejana mona kiba jail da kya lai kiba mission singtu yemwargadi lamdam masigi praja si mapu ni yawrak khiya praja gi khanjaba jana daira pon hudom me slogan Manipur da ain sabal lingdabani men singasi assembly se lingdabane sigi ahalu khorawadu irabu sigumba ain sabam lingakudamado prajana khanjaba mihutna sasom topa nasi election gi process o kuntra nipan chinga da khongiba Fit India Movement ka mari lainana chathagadaba Fit India campaign gi ambassador oigadaba sing khangatpada Manipur dagi Linsu Yengkhom Yaurakle Fit India Movement asi Prime Minister Narendra Modi na haukiba August 18 National Sports Day ga mari lainana hongdokibani Leibasi ga oina Fit India campaign ambassador gi damak nupi candidate kontra khangatpada Manipur gi oina su chingmairong dagi masagi chahi kungamari khaktamak ngairiba Linsu Yengkhom Yaurakibani Thawal District ke Lilong da Pradhan Mantri Sarakshit Mantriva Avian PMSMA Hogdokpaga Loinana Volunteer Specialist Dr. Ahumna Mirol B. Mama Singh Lemna Lying Bahaukre District Health Society Tawbalna Sindana Lilong Community Health Center da Pangtokpa Thoram Amada District Adugi DC Nongmai Tem Bandanana Hogdoki Avian Sigi Makada Lilong CSC da Tha Kudingi Tang Mapanda Special Antenatal Clinic Su Hangan Hairi Rashtriya Poshan Ma National Nutrition Month ki sarukama oina Kangpokpi District ta campaign asigi pausel piba miyami khongchat ama chatkrai Necessity of nutrition in day-to-day life haibigi pausel puba khongchat adu Kangpokpi District Kaithel dagi lamthaki khongchat aduna Kangpokpi headquarters ki akoibada campaign asigi pausel sandok luraba matung ZTO office complex ta loishin ki Chingmairong da sagadaba G+7 gi RBD Imphal Residency gi urepuyong asi Chief Secretary Dr. J. Suresh Babu na tamkrai Residency asi Manipur da ahan boina Kanglei Park Infrastructure and Housing KIAH na sagadaba ni hairi Matang size the break amlong ge break ki matung da Bisnupur District ki Krishi Vigyan Kendra da Energy MP Dr. R.K. Ranjan na National Animal Disease Control Program for FMD and brucellosis the National Artificial Insemination Program launch tawkibagi paw amadi Manipur sung maling itongan tongan ba ipaw sing pudun lakchage impact news meeting tado lebiu break matung na mayambong kana taram nokchari Ngasi lebasi the National Animal Disease Control Program for FMD and brucellosis the National Artificial Insemination Program launch tawbugum
Bisnupur District की कृषि विज्ञान केंद्र दसु प्रोग्राम असी इनर मणिपुर लोक सभा के एमपी डॉक्टर आर.के. रंजन लॉन्च तौखरे प्रोग्राम असी लेबासी की ओइना पुनः कृषि विज्ञान केंद्र चतुर्क तरग तरुक्ता लॉन्च तौकी कृषि विज्ञान केंद्र बिष्णुपुर उtlौना सिंधुना बिष्णुपुर डिस्ट्रिक्ट की उtlौदा लेबा कृषि विज्ञान केंद्र उtlौदा पांगथोकिबा लॉन्च तौबगी थौरमदा डॉक्टर आर.के. रंजन हाई ngasi लॉन्च तौरिबा प्रोग्राम असिना लेबासी की लौमी सिंगी फिवम फगतहन्नबा पांदमदा हौदोकपनि हाइकी भारत वर्ष से खुंगंगना मपुंग ओइबा लौमीना मपुंग ओइबा नेशन नि मोदी नसु याम तोइना हाई खुंगंग चापतना भारत चापत यारोय एना हाई खुंगंगी लौमी प्रजा मपुंग ओइबा अदु मोफमदा फाइदगी मरु ओइबसे डोमेस्टिक एनिमल्स सिंगसिदि कैटल सिंगसिदि मसी न्यूय बगल ओइना हिंगिनबा अमसु मदुगी कानाबा लौनबदौता न्यूय बगी मिनुंसी अदो सा संससु अखोइना पीदनबगी अचौबा अवेयरनेस प्रोग्राम अमने लौजनी खुंगंगी सेल तुंगी लंबीदा लौ सिमुबा हाइरिबा सा संसिदा मपुंग ओइबनिना ngasi honorable prime minister na masigi launching program asi tawbani adura khoi khudimba masida thawai yauna yausalaga mai pakna hona ba habasina thamjariba pandam adu oigani चुरचानपुर डिस्ट्रिक्ट के ओइनसु नेशनल एनिमल डिजीज कंट्रोल प्रोग्राम हौदोकी प्रोग्राम से कृषि विज्ञान केंद्र केवीके चुरचानपुर न सिंधुना याइफकोल विलेज ता हौदोकीबने प्रोग्राम से कृषि विज्ञान केंद्र केवीके चांडेल न सुसिंधुना डिस्ट्रिक्ट की मोनसांग पांथा विलेज ता लेबा केवीके चांडेल की कॉन्फ्रेंस हॉल दा हौदोकी थरमदुगमरी लेना केवीके चांडेल न वेटरिनरी एंड एनिमल हस्बेंड्री डिपार्टमेंट का खुसंगनरगा NADCP की मखादा युमद योपा सा संसिंगदा FMD अमसुंग ब्रुसेलोसिस की हिदाक कापथोकी हाइरिबा इम्पोर्टेंस वे स्कीम सिंसे गवर्नमेंट ने या गवर्नमेंट ना पीरंपा सिंसे करमाइना कोइना पॉजिटिव रोल द डिपार्टमेंट ना पीरंपा इंप्लीमेंटेशन की मरमदा कोइना मपु फाना कोइ डे टू डे की सस्टेनेशन की दमक कमीना सिंबिरा स्कीम सिंसे कोइना कोइ थबा कोइना पांगोक लगा कोइ काना बगे बेनिफिट की लंबी करमाइना ओइगनी हाइबे के मरमदा कैसन हाइजनिंग वानी स्टैंडर्ड रॉबर्ट हायर सेकेंडरी स्कूल की महिरोई नुपी मचा अमा लेखिदबगी अचुंबा लंगला लंगजेल पुथोकनबा JC की मियोई मापन साबा खोंगबो मंगसी गवर्नर डॉक्टर नचमा हैप्टुला उनदुना मेमोरेंडम पिसिनख्रे JC की मियोई सिंगना गवर्नर उनदुना थोलकलबा मतुंग थांगमै बन मैसनाम लेकाइदा लेबा मैसनाम लेकाइदा पाउमिसिंग उनबदा JC की कन्वीनर L ज्ञानेश्वरी नहाई थासगी मंगादा JC गा CM गा उनरबा मतुंगदा CM ना पिरकपा थाजबगी मतुंग इना मिसी मरी लेना JC ना चंगसिलखिबा खोंजंग थासगी तरागा मंगा फाउबा नुमित तरानी की ओइना लेप्तुना लाखिबने मणिपुर लेंगांगना JC दा पिरखिबा मतम अमदी थाजबा थबक्ता ओंथोक्तबदगी मखा ताबा खोंजंग सिंह चंगसलगनी हाइरी गवर्नर नसु स्टेट की माइकैदगी CBI दा से थागिबा लेरे अदुबु मदुगी रिप्लाई लाक्ट्री हाइमाना अमुक हन्ना स्टेट की माइकैदगी अकनबा मवंगदा CBI दा कोई ची अमुक इरानी अमसुंग ची थारानी ना हाइबी हवी विक्टिम फैमिली की कोई मैजिस्ट्रेट अमना लौगदबा 164 स्टेटमेंट सी लौगदबा सिम तंगदी ऑनरेबल मैडम ना मसिगी अमतंग अकनबा मियंग चंगबीवना थमजबा मतमदा माना अखुदा हाइबिरकपसी हजिक CBI ना पाइरगा CBI ना पाइरबा मतमदुदा 164 सी लौगना फगनी मणिपुर पुलिस की माइकैदगी तौरगा चथरगा 164 सी स्टेटमेंट सी लौरगदी असुंबा फंगद्रा फंगोद्रा हाइबदी खरा थाजबा वाटपा हाइतारेको अदुना CBI ना पाइरगा CBI दा 164 स्टेटमेंट सी लहोलसे ना हाइबिहौ लोन थिंक्रबा लालोलोब यूनाइटेड ट्राइबल्स लिबरेशन आर्मी उत्ला अमदि लिबरेशन टाइगर्स ऑफ ट्राइबल्स LTT की मरक्ता ngasi ayu anganbada akanba mongda khothoknakre hairi khothoknabadуда utla gi lanmi ani lekhidre hairi aduga lanmi ani na thiba khangdre hairi impact news na fangba pawda ngasi upung manga makhai taba matamda Fairjol district ki Parbung police station na kwanba Songfu village ki umanga mada loan thincraba lalholob उत्लामदी LTT की मरक्ता अकन ममोंगदा खुद थोकनखिबने हाइरी थौदोदुदा लेखिद्रबा यूनाइटेड ट्राइबल्स लिबरेशन आर्मी उत्लागी लानमियनी अदुना फेरजोल डिस्ट्रिक्ट की ग्वानजांग विलेज तगी सिलेनमोंट सिंगसोन अतोपे मार्कस अपोपा हैंकम सिंगसोन अमदी लुनमिनथांग सिंगसोन अतोपे मिनियाव अपोपा जामखोजिन सिंगसोन ने हाइरी चही सुदना गाड़ी मचा थौबा चेचांग सुना पाइदबा मदे हेलमेट उपतबा मियोई कया ट्रैफिक कंट्रोल पुलिस की अकन्नबा ड्राइव पांगथोक्तुना यामलबा गाड़ी सिंह फागतखरे
Kanglapat ki makha thangba sarukta pangthokiba drive aduda fagatlaba gari sing traffic rules ki matung ina fine thian ki amadi chahi sudriba angang singna ahal laman kauduna khusinaki drive aduda sarukya kiba traffic ki SPK Sarman hai Tasigi kungamanga dagi chatnaba haugadraba traffic rules amendment act 2019 asigi mangwainana chahi sudriba angang singda gari piduna Tauhaliba mama mapa oivasingda kanganabagi wakalonda drive asi chathabani makhatana niyomasigi wangwada amukhana macha singbu gari tauhalamba thengnarabadi angang singi mama mapa singi mathakta chahi ahum zelda leibagi chairak pinabagi damak traffic police na chap chaba khongthang lakhatkani haina mahakna phongdoki Juvenile oiriba angang singa sina thaurakpa motor vehicle singa si apprehend tawzaraba matungda makoi gi parents natraga makoi gi guardian singa si kauzaraba matungda makoi dagi undertaking ama lauzai hairiba undertaking asida aina aigi sahi sudriba icha natraga aigi ward asibu matung manau sahi sudri phauba amadi ain gi wangwada gari thawloi haiba undertaking asi lauzabani aduga undertaking pibiramliba mama mapa na karigumba macha singa si thadok piraklaga ain gi wangwada gari si thawon miba taragadi makoi akhoi na chapchaba action haibadi 3 years up to 3 years imprisonment asi tawzagani aduna mama mapa singna sunga sidagidi checking thorang lobiduna sahi sudriba angang singa sibu gari sizinadalnaba honabiu haibasi mai thamjage Yuko Bank ki customer ama mobile banking ki khutangda sell thabada sell adu thariba recipient aduna fangbagi mahutta mafam khangdana mangkhre hairi customer adu ki mamingna Salam Bijen Kawi Naran Saina awang laikai dagini mahak Yuko Bank Fubala branch ki customer ni hairi Hiramsgi matang do uripo polem laikai da pawmi sing unaba da Salam Bijen hai mahang na hoki ba August kungamari da mobile banking ki khutang da lupa lising yang kai mamanaba amda thaki bani adubu mahak na thaki ba sell adu fangde haina mamanaba na phongdorpa dagi mari leinaba sing da complaint tawrabasu laibak thibadi sell adu hauze fawba return tawraktre hairi maramaduna Taudoski mat daita bank na chapchana lobiduna mahaki mafam khangdana mangkraba sell amuk return tawbirakna ba apel tarokli technical gi error oraga zuma do 15 minutes pau yai 13 minutes pau 1 days 2 days pau 3 days pau yai hen mal basidi masidi banking da system da mobile banking na dry banking da moina facility pi do pibiru no rural bank su pi dinga si bok system do na upgrade to ba yaraga di tawbiro natraga banker sing haidraga di dum tawbiro banker sing upgrade tawbiro system do chana na ba natraga di ngasai gi akoi gumba ma thenaraga di ngasai na sumana khongoi na bai je sum matung da sum toin tholakane banker sing so ado banker ga customer gu thajana ba do wala ne paisa de thag ga halakani hai halo ju khangre chap khibri su matung khangre responsible bi sum leitre masi matang da ina kanoda kolkata gi agartala gi loin mail thare mail tharos mo responsible am leitre anu ta padi branch manager na soi bra banker na soi bra na tra mathak thong na soi moi mathong responsible line na ga bank am di na tre Thobal District ki Yairipok Tuli Halda Embroidery and the Tailoring Tamnaba Vocational Training Center Mahangdo Krek. Cradle for Disabled Union Yairipok na Saba Training Center adu Yairipok PSKOC Rias Utin na Hangdo Kibani. Imphal East District ki Manung Chanba Nongmai Bungda Laiba All as Women's Home da Manipur ki Modi Care gi Makok Oiribi Moirang Them Tamilana Mateng Pangkre. Chana Taknaba Amadi Ahal Singhi Firon Singh Mateng Pangki. Department of Education Air Science Unit as Sindhu Nifuma Thoirak Suba State Level Student Science Seminar 2019 ngasi pangthokre seminar adu Periodic Table of Chemical Elements Impact on Human Welfare haiba hiramda Imphal gi GM Hall da pangthokibani chai khuding pangthokpugam National Council of Science Museum New Delhi gi meeting makada Manipur ki Department of Education Ace ki Science Unit na Sindhu na seminar rasi pangthokpani seminar sida Technopol yaugdana Manipur ki district traga mangada gi class 8 ki na 10 fawbda leiba mahiroi kaya na Sarokiyaki ahanbada district natraga zonal level da pangthoklaba matungda mahiroi taraga taret khangatuna ngasi state ki thakta amuk pangthokpani loina mahiroi taraga taret na Sarokiyaki ba seminar asida Padma Ratna English School Kakching gi mahiroi Naurem Sovereignty na apunba mak chamanga gi manungda chamri ga taraga mapan fangduna ahanba taki state level gi mathakta makok takraba mahiroi asina chahi asigi November 3 ta Guwahati da pangthokadaba National Level Science Seminar da Manipur gi mahut sinduna Sarokiyar kan hairi amuram da seminar asigi makok mathang taraba mahiroi singda manamatham su yenthoki. The main objective of organizing such seminars is to inculcate in the minds of the young students a spirit of scientific inquiry and analytical thinking, and secondly to provide a platform to the budding scientists for exchanging ideas to grow a feeling of national integration among young talent from every corner of the country. Hosek ngasino magi sanabagi pau.
Hufugumari Suba Sertu Chansing KCS ICB Memorial League Kam Knockout Kang Tournament Singzamai Kendra Kangkut Mai Pakring asi Sanaki Bakang Tournament Sgi Manga Suba League Singzamai Kendra na Teka Team di Pisumbu Panjil Taraga Nipon Taraga Manga da Mighty Bapi Bangaki Manipur Kang Association gi bining Makada Teka Kangkut Pisum na Sindana Pisum Tong Oinam Lekai gi Irema Sanglen Oinam Lekai da Chatarakliba Kang Tournament Sgi Hayeng Sanaga da Bataruk Suba League Teka Team B Pisum Amadi IP Kangkut Wangway Anina Lamba Tong Naragani Khelo India Division Ministry of Youth Affairs and Sports Government of India gi meeting Makada Thangta Federation of India Masung Hwel Lalong Thangta Association Manipur ani na khusam naduna numit mangani gi oiba National Thangta Coach Singgi oiba training program ama pangthok lagani hairi thas gi kundagi kunmari fawbok Kumalam Park Sports Complex ki multipurpose hall da pangthok kadaba training asida Manipur gi tungan mufam kya da Thangta gi mamram da Sintak Purel oiba singna saruk yaba yagani haina Hwel Lalong Thangta Association Manipur gi secretary na thadropa chairwal man khangalakli AIFF Sub-Junior Boys National Football Championship for Northeast qualifying round Arunachal Pradesh team final round gi qualify oikre. Ngasi Manipur na yumbu oiduna All India Football Federation gi meeting Makada Kumalam Park Man Stadium da Sanakiba Football Tournament asigi Group A gi Aroiba League ta India gi sports ki powerhouse ni hainariba Manipur team final round changba ngamkidre. Tangka kayada mangzil tharamba Manipur gi team na yamna sothana matau asi uraga Sanababu Pamzaba Lamdamaski Miyam gi Thamoi Kaiki. Qualifying match seeking asi Sanakiba League match aduda Arunachal Pradesh Manipur Panjal ani da Maitiba Piram laga. AIFF Sub Juniors Boys National Football Championship ke final round chunky All Manipur Football Association yumbu oiduna Chatarakliba Football Tournament asida Northeast Zone gi Manung Chanalaiba Football Team Taruk na Sarkyari Championship asigi hayeng sanagadaba Group B gi Aroiba League match amada Mizoram amadi Assam ani na lambatang norkani. Moirang Tem Ibobi Memorial First Division Football League ta PRYA Kudrak Pamadi CSC Chanung ani Mai Pakre Imphal East District Football Association gi bining Makada Kuraida Leba North Eastern Sporting Union gi Sanabung da Chatarak Liba Football League asigi ngasi Sanaki ba Kungataret Suba League ta PRYA Kudrak Pam na Angtha FC bu Panjal ahum sino da Mighty Bapiki Chatarak Liba Football League asigi ngasi Sanaki ba Kunganipan Suba League ta na CSC Chanung na SSC Porompat bu Panjal ani amada Mighty Bapi bangki English singo chamapal gamer futaraga taruk gi hauna Moirang Tem Ibobi Singh Memorial Trust ki Senthang Makada Chatarak Liba Football League asida chahi asigi oina Imphal East District ki Manung Chana Laiba Football Team Tarana Sarukyari hayeng Chatarak Liba Football League asigi Makata ba League match ani sanarkani Taraganipan Suba Boys and Girls National Junior Wushu Championship ta Saruk Yarugadaba Manipur team ngasi Chandigarh ki damang Imphal thadokre Punjab ta leiba Chandigarh University ki indoor stadium da thasi ki Taragamanga da ki kun fawba da chathagadaba championship adu da Manipur ki Junior Boys and Girls Taulu da Sanaroi Mari Youth Boys and Girls Taulu da na Sanaroi Hum Taulu Kung Fu Masana Sanaroi Anina Saruk Yari Lamthabu ki thoram adu Kumalam Park Sports Complex ta pangthokhibani Team mayang competition tawba matamda overall team champion oiraktuna leibak asigi mingchat porko oisinu amadi aikoigi chapiriba coachingna aikoigi angang singi awan apa lehendana makoibu tachan khomjandana yamna nungsinana chapminana busu coachingda appeal tawjari loinana aikoigi Ipsana International Peace and Social Advancement Ipsana hairiba mafam aduda sanaru matungda goal lawrapusing amadi medal lawrapusingbu aikoi leibak miyang punna aikoi reception ceremony ama aikoi pangthok jagadi Nesigi headlines samhana mayam da thamsage Manipur People's Bill ki matang da Khananaba Chief Minister Nongthoma Biren Santana Kaurak Leya Thuba da New Delhi da Chatuna Bill asigi matang da Khanarakani hairi Manipur Chengi Mamal Tang Liba Si Thubatam da government na Yang Sindrabadi Akanba Kongjang Changsilagani Haina Nupi Samas na Akanba Wapam Tamlaki. Social Welfare Department na Indira Gandhi National All Age Pension Scheme, Disability Pension Scheme amadi Widow Pension Scheme ki beneficiary singi lupa koti taret hendu ki send fund thadok pre. Apoy bagi fibam kanna bagi pandam da Imphal West ki Eco Club School chamaga huputraga manga da District Implementation and Monitoring Committee Imphal West na lupa lishing mga ki check sing kusinatre.
Standard Robert School case ki achumba langla langjel puthoknaba JC ki miyoi mapanna saba khongpuma ngasi Manipuri governor unaduna memorandum pisinkhre. Amasong chahi amadi chechang sudana helmet uptana gari thorapasing traffic control police ki akanaba drive pangtokuna yamlaba gari sing pagankhre.